आकाशवाणी इम्फाल Wahengbam Rajesh ने पाव पाजरी अहानबद मरोइब पाव मुख्यमंत्री नोंथोमम बीरेन सिंह हरी जाति अम सक्ताकपद इसागी कल्चर चटनबी लोल मयेक हाइबसी यामना मरु ओय मणिपुर संगाई फेस्टिवल लिसिंग अनि कुनिथोगी कर्टेन राज्य की थौरम कोलकाता के सिटी सेंटर सोल लेक्ता पांगथोकली डीआईजी वांगम निंगसेन हरी सरकारना आउटसोर्स ओइना आधार कार्ड साबगी अयाबा पीरबा आधार एनरोलमेंट सेंटर सिंगना नियोंगी वांगमदा आधार कार्ड सारोइदबनी प्रधानमंत्री आवास योजना ग्रामीण की मखादा हौकिब चही निपाद यूम कोटी 3 लाख यांखैरोम साकरे हाइरी अमसुंग भारत महौसादगी लेरकलबा हिदाक लांगथकसिंगी मगुन अमदी शक्ति मियामदा खंगनबगी तंगाई फदब लेरे हाइना केंद्र की आयुष मंत्री सर्बानंद सोनोवाल ना हाइरी उमंगलाई कनबा अपुनबा लब उकलना सिंधुना सही असिगी मेरा मिफम इम्फाल की पैलेस कंपाउंड लेवा सिटी कन्वेंशन सेंटर पांगथोकरे मेरा मिफम सरुक यारदना मुख्यमंत्री नोंथोमम बीरेन सिंह हाई जाति अम सक्ताकपदा अखोगी कल्चर चटनबी लोल मयेक हाइबसी यामना मरु ओय मसा मसागी चटनबी लोल मयेक थमनबगीदमक मसा मसागी लम सेमगतनरी भारत मेडिकल तमनबगीदमक प्रधानमंत्री नरेंद्र मोदीना हिंदी लोना तमगदबनी हाइरिब असि अखोगी लोल सौकत हनबनी मुख्यमंत्री ने अखोगी लमदम असिगी तुंगी लंबी अमसुंग जाति सिंगी लंबी इमममना उरी मांगहाई इसागी इरमदम लेबाक असिदा मिटोकुमना चटनिंगबा मफमसिंग चटपा ngamlaktaba यौनिंगबा मफमदा यौबा ngamlaktaba gi phibam ama leiraba जातिनी मांगहाई ngasisu mitei amasung maitai punsinba ngamdana leiri leibak ki phanabagi damak khara kathoknaduna miyam gi yaiphanabagi damak amatta oina punsinbagi apambasu मुख्यमंत्री ना फोंगदोकी मुख्यमंत्री ने मणिपुर है सना लेबाक असी कमायना सेमलक्की कमायना कलक्की है हौजिकी मिरोल अमसुंग लमदम असिदा लेमिनरिबा जाति सिंगना खंगदबगुम तौरे लेबाक अमा कमायना सेमलई कमायना कलई हैबसी खंगनबा मतम ओइरे मियामदा अपील तौरदना मुख्यमंत्री ने राज्यदा लेरिबा मिपुंग खुदिमक पुनसिनबगी मतम ओइरे खेनबसिंग नाथैरगा थमदुना मरुओइबा हिरमदा अहेनबा मियंग चंगबगी मतम ओइरे लमदम असिदा लेमिनरबा जाति कांगुसिंग अमतो ओइना पुनसिनदुना लैनबा होनबदा मैतै सिंगी थौदांग यामना चावी मुख्यमंत्री ने उमंगलाइगी लेरिबा मफमसिंग पता ताबा यारे पता ताद्रिबा लाइफमसिंग लेरबदी अथुबा मतमदा पता तानबा होनबियु धर्म अमना धर्म अमबु येंगनबा ओइना उरोइदबनी अइगी ओइनादि अइदि अखोइगी लेबाकि यामना इदि ममना उइ फ्यूचर अखोइगी जातिगी फ्यूचर ममना उइ नाना उदि पाइरो पाइरेबा खुदिंगदा bong 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 kinthadagi ngairaga leirumba ngakani isagi iramdabda isagi leibaksida aikhoisi mitrop kumna aikhoina chaningba jaga da satpa ngamaktaba yongningba phamda yobang ngamaktabagi situation leiruba jati ne khoi ngasisu mitai amadi maitai ani sibawda punmangam ani sibawda simakal chalane na khoi haiba ngamti thummaga ngak yang putharaga hogatpa ngamgadra ngamoidana leiruba khoi janga sibawda aikhoi punsin bangamdri मिटई ने सुमीगा मैतई ने सुमीगा दे अखोइदि जाति से कंजे हैबने लेबाक से कंजे हैबने नोइ खनाबदु याव हैब नते पुक्सेन सौथों नबियो लेबाक की फने दि खर सैक्रिफाइस तो बताई आइगे बपोद मांग खारगा चलेरे दे खोइ कन मंगमोय ngasi thoramda Rajya Sabha ki MP Maharashtra Laisemba Sanajauba Consumer Affairs Food and Public Distribution Mantri L Susindro Maite Art and Culture ki Commissioner M Joy na singba charuk yaki मथंगदागी कुनमाथोइदगी कुंट्रा फाव चथगदबा मणिपुर संगाई फेस्टिवल लिसिंग अनि कुनिथोइगी कर्टेन राइजर की थोरम असी कोलकाता की सिटी सेंटर सॉल लेक्ता पांगतोकली थोरमसिदा मणिपुर की तोंगान तोंगानबा कला संस्कृति की थोरम सिंग उतली कर्टेन राइजर की थोरम असी की मतंगदा राइजर की टूरिज्म विभाग की डायरेक्टर वाई इवोल हाई मणिपुर संगाई फेस्टिवल लिसिंग अनि कुनिथोइगी मांगोइना राइजर की फजरबा टूरिस्ट स्पॉट कल्चर की फजबा कया मणिपुर की वांगमदा लेरिबा मियामदा खंगनबा पांदमदा कर्टेन राइजर की थोरम असी पांगतोकपनी थोरमसदा थांगता पुंगचोलम कबुई जगोई माइबी जगोई न चिंबा उल्ली मुख्यमंत्री नोंथोमम बीरेन सिंह कुमसी सही संगाई फेस्टिवल असे राज्य की निंची जरबा मफम सिंह कला संस्कृति न चिंबा येंबा लाकपिनबा मियामदा अपील तौरी सिंहाट केंद्र की एमएलए श्री चिनलुंगथांगना चुराचामपुर की ngangkhai khul behangda sangai festival ga mari lena sengot sagali basing yengsin kre yengsin bagi khongsat aduda tongan tongan ba bibak sing
amadi CSO luchingba sing charuk yaki MLA na kumai pangthokadriba mafam sing yengbaga loinana lam koiba sing puning chingchinaba ngamkhai area da asa athak sing yonaba mafam sing hangdonaba wafam sing khanaki hari MLA na Manipur Southern Cultural Center da sagadoriba MP Theater gi mafam su yengsingki Manipur Tourism Corporation gi chairman Karam Syam MLA na hairi Manipur naha oriba mai paklaba entrepreneur kya thorakba asina chawkhatpa gi mai kaida asa amadi uba pangle kaithela pam private limited na sinrang asi luker mamang lekai da khucheng gi ok macha kapam laboratory ama hangtokpa gi thorum da Sri Syam na hai chahi nauribi pipik kobi entrepreneur amana mafam asida ok loibi gi sinpham mai pakna paikhaliba asi hauriliba naharol singi tamnajabam oire kaithela pam private limited na mioi nifurom da thabak piba galonina makoina putopa ok Manipur da natana Manipur gi mapan da phawba yonba ngamlapa asi yamna chokthok chaningai ni manghai lairik laisu hairaba naharol kayan thabak phangdrabani haiduna makoigi ahallaman singda waroba amadi masana masabu ningba kairaba mioi ni haiduna nisagi ipakta punsi manghanaba honabagi mauta mai paklaba entrepreneur ama oinaba honagadabani maduna masana masabu thabak pija batanatana atopa mioi kaya busu thabak piba ngamgani amadi makoigi sel tungi pibam phagat hangani maramaduna hauroliba naharol sina masana masagi maraibak lepchanaba entrepreneur gi lamda thau ayauna honanaba Sri Syamna appeal tauke अखोई नहरोल सिंह लाइक लाइसु हैरगा ममाद पैसा पिरक्तेन खरा ताइसन मपाना पुथोक्तदन तौरिमी खरा हाय लम लैतदन तौरिमी खरा हाय पुनसीसी अमुक्तंग पोलकप पुनसी मियोइबगी मपोक्सी ममल खंगदना निंगब कायना निसाद नुंसाद तावदना अदि तोंगानब पुनसी महिंग अमद हिंगगा जेनरेशन दा कायब पिरक्प फ्यूचर दा कायब पिरक्प अदु यामना तमजनिंगाई ओइब मोंगद माना ngasidi isa तानना खोतना तौरिदु अखोई नहरोल सिंह मतम चुपदा Isan isada taisan ba, ay ni ima ipada taisan ba, sarkar da taisan ba, society da taisan ba, sige wakalon talk share. Savi Sahayok Foundation KJSP Group of Companies amadi Morning Bell Pausi galonina Breast Cancer Awareness Thabunga Marilenina Mega Health Camp amasung Cancer Screening Camp Nabi Mumbai gi Sri Datta Vidya Mandir School da pangthokre Kemadu Kendra gi mapanthorom amasung Shiksha Rajya Mantri Dr. Rajkumar Ranjan Singh na hogdoki Kemasda Nabi Mumbai Municipal Corporation gi Safai Kamachari Changma Hemana Saruk Yaki Thoramdula Mantri na Healthcare Workers Singh amadi Safai Kamachari Singh unadana wari sanaki Tungda Mantri na BJP gi Karyakata Singh su unadana wari sanaki Tabiriba Pawasi Akasbani Imphal Digini Thasiki Taramapanda Lilong Police na ILP Yaudana Lilongi Mapam Amada Lona Lerami Haibigi Maral da Paraba Mohammed Ramzan Ali gi Aadhar card sarama mioi amangasi Lilong Police na pare Paraba mioi edu mayang Imphal gi Konuma Hiang Khongdagi Mohammed Shiraz Udin Kawi Hari Aikoi gi Thawal Paumin Hai Hiramasigi Matana ngasi nungti Lilong Police Station da Pangtopa Paugi Mipam Amada Manipur State ILP Monitoring Cell gi Chairman Chu Oriba DIG Range 2 Intelligence Nap Warngam Ningsen Hai Bangladesh Macha Ama Bu Bharaki Nagarik ni haiba yanaba lona lilongdalaba mioi amagi masani haizillaga Aadhar card charambagi maralda Sirasuddin Phabani maki mathakta aingyoba thabak lokat pahore DIG na hai Manipur Sarkar na outsource oina Aadhar card sabagi ayaba piraba Aadhar enrollment center singna asiguma thabak asi tawbiganu karigumba tawrama tarbadi aingi matungina thabak lokat kani Further investigation ki matung inna koi ni illegal Bangladeshi immigrant da hangba matam da magi Aadhar card number si kamai na phangbra haibakan da mana Hafiz Salatur si da approach tawrame haye Aadhar ama shemge hai radi valid Aadhar card ama burago madu chap jana illegal Bangladeshi Ramzan Ali si na thabak tawbane adu hojik ekoina tawgudawri basi Mrs Mercy Travel Agency Aadhar station number ID 73030 si seal tawrani maduro concerned authority the approach tawraga magi Aadhar processing center si license kat tawbiro hai basi hai tawgani ani shubada tanja si lawraga appeal tawningi government na thajaba thamraga outsource tawba thabak khra laye asigumba Aadhar processing center gumba private agency the trust lairaga outsource tawbani Manipur ngasi mioi ani nauna COVID-19 positive oi kibagalonina positive oi ba apun masing lak ama lising kuntra mapan chanipan humputaret sure COVID positive oi ba mioi si kibagi pau leite mioi manga naba phaduna discharge toki hojik active case kuntaruk leiri
Thongnaugjong Chawba Memorial Charitable Trust na tha khudingi lepton satharakpa pension yen bagi thoronggi saruk ama oina ngasi Langol da leba All as Home da October thagi oina home as da leba ahalsing da pension yen thokre thoramadura wangang da trust asigi managing trustee Thongnaugjom Roman Hai sarkar gi maikai digi kariguma mateng amata phangdana chalai riba home asida leiriba ahal loriba mioi singda trust asina mioi bagi minungsi yengduna angama mateng pangnabagi khongthang ama oina pension pibagi thabak paikhalakpani pension pibada natana home da leiriba ahalsingna narak pamatamda layeng badasu trust asina angama mateng kaya pangli Thoromdra Sarya Yakiba Langol All as Home gi founder Oinam Mangin Hai Yamna Wana Salari ba home asida mateng pangba lakpiniba mioi khudimapu home asina laigi masagum ikai khumnajari Langol All as Home da pension yen topagi thorom ama pangthokpire asigumaba thorom asi isang sina Manipur gi mafam kaya da chu mathang chathariba pukchen chawr basing asina chathariba thabak khudingmakta isorna mateng pangbiba oisinu aigi laibak thiba kaya gi lebham moraba home asida mateng pangbiriba asigi tumakta su aina isoge mafamda laibak phaba haiba mapukto pina bino isoge mafamda aina khoramda thangijari Manipur ki kajin koya da laiba miwai kaya gi mateng pangari laiba kaya gi mateng pangari haiba suja nomjaba gi khajitang lemjarakpa percent khraduna miyamda mateng pangari hadana songthokpiriba pukchen chawr basing asi matam punabakta Langol lerbi ima ibe mana thaujan pinabiba ors Assam Rifles ki Sangsak Battalion haukiba irai numita Imphal degi ukur tamna lakpa chaka ani pamba gari amadigi yamnaba sel sing phagat pangamle hari sel puraliba mioi sing aduna chapchaba maram piba ngamdabadagi pharba mioi amasung sel sing adu Litan police station sinakre hari amaromda More Battalion ngasi ice mongjang khulda lemna laing bigi kem ama pangthokre maduda mioi sama kulnom lemna laing ki amasung hidak langthak sing yenthokki None Battalion Assam Rifles na Ayurved ki matang da bab tan bagi thorom ama El Hengjol Village sa pangthokre khunja yangkai hembana thoromadu saruk yaki Nongchup Bengal gi Darjeeling da numinini satharakpa Eastern Regional Young Writers Meet ta Manipur gi kaikhelakpam London amadi Ningombam Rabichandra saruk yari Sahitya Academy Nai Delhi gi meng makhada Southfield College Darjeeling ga kusamnaduna college asida pangthokiba thorom gi ngasi nini chanban numita Boro Oriya Maithali amasung Manipuri aibasingna masana izaba wari masasing pathokki Contractor suba N Hazari amasung Dr. N Tombi State Polo Tournament ki ngasi Imphal gi mapal kangjai bungna sanakiba match ta 10th Polo Club na ibidong margin bu panjal nipan amada thoiki atopa match amada Khurai Polo Club na Arbin Polo Club B bu panjal taret amada thoiki Tara mga suba Manipur State Leki ngasi Bisnupur Mini Stadium na sanakiba match amada Neroka FC amasung SSU panjal amamam chanudon draw chaki atopa match amada M Khabam na Nisa Thamai Bambu panjal amasinoda thoiki Tara humdusiba Jadanong Memorial Football Tournament ki side ground sanakiba match ta TFC na KFA bu panjal mga marida CYDA na BFC bu panjal ahum sinoda amasung SYC na CRYC bu panjal mga marida thoikre hayengdagi pre-quarter final match sing chanaba horgani Pradhan Mantri Awas Yojana Gramin gi makhada Pradhan Mantri na hokji phawada Madhya Pradesh ki imung lak mari lising yangkai matoi gi yum sabikre satna da pangthokpa rajya ki thoram amada virtually on wangang bada Pradhan Mantri na hai yum haibasina mipung kudimaki chawkhatpa purai yung kai leirakpadagi khungang singchu matang chawkhalai manghai yojana sigi makhada hokiba sahi nipan asa lairaba imung koti ahum lak yangkai rongi yum sabikre Bharat ta mahuksadagi leiragba hidak langthaksing gi magun amadi sakti miyam da khanganabagi tangai padaba leire haina kendra gi Ayush Mantri Sarbanan Sonowal na hairi Nai Delhi da taret suba Ayurved numika mari lenan pangthokpa thorom da saruk yardra mantri nai mahuksadagi leiragba hidak langthaksing asina laina kaya dinga thokpa ngambatanatana mioi bagi haksel gi phibam asoi angam yaugdana thambangami manghai leibak asigi nagarik singna sahi lising kaya dagi Bharat ta sizinaduna laklaba mahuksagi hidak singi sakti khangbagi matam yaure masina leibak asi maromdom lepsabada hena mateng pangani Shri Sonowal hai Pradhan Mantri Narendra Modi gi mateng ga loinana Ayush ki lam asi haujiti malemda achoba mafam ama kanbangamle manghai Ayush amasung Tribal Affairs Mantraloina yana warol ama sahi tawduna leibak asigi tribal koti tara kanaba piga dawri Aroibada Maroiba Pau Mukhyamantri Nongthomam Biren Singh na hairi jati ama saktakpada isagi culture chanabi lol mayek haibasi yamna maru oi DIG Warngam Ningsen hairi sarkar na outsource oina Aadhaar card sabagi ayaba piraba Aadhaar Enrollment Center singna niyonggi wangmada Aadhaar card saroidabani Pradhan Mantri Awas Yojana Gramin gi makhada hokiba sahi nipan da yung koti ahum lak yangkai rom sakre amasung Bharata mahuksadagi leiraklaba hidak langthaksing gi magun amadi sakti miyam da khangan bagi tangai padaba leire haina kendra gi Ayush Mantri Sarbanan Sonowal na hairi
पाउ लोइजरे।